Mathanggi thangnaba ayukta pari hamungda hipna mahakka ka thangnabada hiplimi machalbu haudoklami lau lau duna kauribani pari na ijan tamalaktrabasida pari aroibada khonjel hauna kaurai ijan pari na asumna laukhalakpa asida hamung thangnabada hiplamba naubadu khangduna mikap thoklami naubana kaino taso angawbudona adukana lauriduba parina mana se tadrise nang khangdra naubana tazauna kok chatlaga manakta changuraga hawdokpa yabado koilau lau siwa parina nangoina chatlaga hawdoklubadi kaidauge naubana aingonda mon silene paridu naubaga wari sanabadu tokthoklaga amuk mangak thangatuna ichanbu kauraklami parina ijan taadini masi angangse parina phamungdagi koilau lauduna leiba asida amubi changai aduga hairai amubina ichaibu ho maramokpa lengkhatpiro hogatpiro lauduna leiranu parina laudaba yaribo sibo hogatabe sum leirise amubina nangna hogatabadi hey makok phatradi mamai phattaba tabani nangna ye hongandana nasagi thaba inkhang tawradi angang ani sina nangina tawtamgadawni parina ho aina tawbudo moina loina tawraga leedi kaida yagadage aiga manaba yaroide ima amubina ho ichatani wakhal taba ichatani ngangnaba yaba ichatani maramokpa parina ngangkrapone pari makoktu phaijup kupsin khirami amubina masibu ngangnaba iya dise haida haijiluraga khumo haiba sumya yaroi amubidi macha ahalda onsinba kanararoi khangbana naubada amu hairaklami amubina nauba nangsu hogatpa yarene thabak chatringaidane sumang thelongse sitok khotokduna tawramuba naubana hoi siki ima sitau leirasida amu ngangba horadawni amubina ngangba horakpa natene nasadu phararoi haibanida amubidu machanupa anigi kadagi thoraktuna ichangi kada amuk lai aduga kangkhal haigatuna kaurai machabu amubina ichan bema masi masu hokdok kusumta taroi punggai butumine kamaina tawba angang no sibo ichan phaijup haidorai aduga mamit kadu makhutna noirami amubina icha si sahi manga taruk subata ngairiba angang kamaline mamit kasi pangba ngamdrene ichanna Os, ima, mina taraga karino makhalani. Amubina, as, ikaiba khangiba haiduraba. Ichanna, imana pokpirise, ikaiba poknabani ima. Ichan, phajuptu haidoktuna haugalai, aduga hamungda makhongdu yanthaduna famai, aduga champal tongsili. Amubina, ihe, iruzaruro. Ichanna, phet haidoktuna chatkhirami, ka asidagi. Amubina, aigi chaningolse asuk yamna mangaw thiribase karigino machinda ngang-ngangduna machagi phamungda loisinbirami ichan iruruja thoaga laiduk thajarami aduga chak thongalami ichanna chak thonglingayda paridu amu ichanbu kauduna changlaklami parina ichanna kei haige tacho pari chak sangda ichangi nakta changai aduga chak thongliba chafu uyan adu hangdoktuna yengjarai parina kai henjang no ai khamena sinbadine ichanna mane tacho parina ho hawbone ne ado ay sai hawda chaluge ai gidi yerum chutney hawrongana ai adum hawjage ichanna hoi tacho parina ngarau chabado ingladi chabu nungai de tawbane ima sa sak pajana chamino ichanna hoi tacho pari amuk thouraga hanjilai mabungi mawong asida ichan kaidorabano khanjai adubu ngangbadi ngamjaramde parina ichanna kei haige tacho parina nang thabak chatkadaba leibra ichanna leiti tacho kaidorage parina aigi fi phamungda thanambane nang sudomo ichanna surage tacho pari saksangdagi thokhirami mabungna hek thokhibaga ichandu machin ka tumthoktuna porok sonba hawraklami ichanna nupi thiudi yade aise amana amu ko chinglaga leire animak loina lira abane aduga kari wakaldano khangde
ꯍꯧꯅꯔꯒ ꯅꯨꯄꯤ ꯊꯤꯗꯕꯤ ꯂꯩꯔꯤꯁꯦ ꯆꯍꯤꯗꯤ ꯅꯝꯕꯣ ꯄꯣꯔꯛꯑꯕꯅꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯛꯑꯕ ꯃꯇꯝꯅꯦꯕ ꯏꯆꯟ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯋꯥꯠꯂꯤ ꯑꯉꯥꯡ ꯑꯣꯏꯈꯤꯗꯧꯕ ꯏꯆꯟ ꯉꯥꯡꯗꯨꯅ ꯄꯥꯐꯣꯔ ꯍꯧꯕ ꯍꯧꯔꯛꯂꯝꯃꯤ ꯏꯆꯟꯅ amana nga chage haini amana yerum chage haini amana paphor chage haini amana bora chage haini laina chak thonga chu isau langa ne asidi aina khata isau lang ba nateba hayeng asida maula adi mau isau kale haibi doni aidi sana khangjara banina mau isau langi de sungai haibi ro ai nawba mu fauji lai nawbana chak lor boi cha ichanna as taton kyam kuirage changak pa nawbana hai kaino ne hauju ta changai sine ichanna us aidi aina porok sonbada taramada khalure nawbana nangdi kai porok soliba ado ichanna nga sai ta jogi fi sudoine haina khigum tawkhine na khoene ichanna sudoine nawbana adudi tanja nare ne aigi su amani yausilamo ichanna yaromge ta don lona amu haijai ani mak chap mane I kadana inom ta silaga thamdoine nawbana Karino nang murum soliduna ichanna kaisum nate da taton chak thiramage nawbana hishalukhige nawbana chaksangdagi thorakpada parigan makhoi ani makhoi gi thongjilda mayok narammi nawbana tacho parina pari mafidu sem dana nawbagi mangda lepibani makthaduna khongraudu makhut aniduna phat phat kanthokjai nawbana Kaino tacho ai thawak chatpada chenaba khangau furise tacho na loina sachin jasilaga chatkhadi kamai tawdoino aibo parina kaino ne nangi de adu yam le dudi amma hekta selu kaino nawbana kai deino yaroida fido tacho na amuk seluradi fido masum tawradi mawng amai ta taroi parina nawba taningde ko nawbana khongrau du t-shirt du galiladi mathaki fur athabdu lokthoro parina nungai roi dorida nawba nawbana kai di nungai dorige tacho no toridu ba loina soiba thabakni adugumba tawragum se tacho pari nawbana nganglidu tabi banate mahakki thokba furit athaba aduda yauriba tupi aduna makok tu kupsilai nawbana makok se amu kupsile yengba tilai khumi mansile da tacho parina tilai khumbi oirasu ai nayamba nang tacho khangedana nawbana ai tabu thabak chatpagi athaba litpani tachauna thaba litpasidi mina ngau phai malani parina as ngang khrapone pabunga imaga na pokpani haibadane chap chanara kadawre nang nawbana pabunga imaga na puini kaino se parina nange adoda loin to kadai lupa chonga piro nawbana kai ai di kai de se ngamoroi leite cho parina hai leite khangi piro nawbana imada loina pisan khre gide Paridu mamabu amu kauba horai parina ima amubidu mapandagi laurai macha ani na ngangnaridu tadi taribani amubina ho ima kaura anu laitre pari nawbada amu onsilaktuna hairai parina piro haibana nawba mayambana hairabanina fikhaudagi chonga chapi ama lauthokduna pirai parina Nayambana hayengwai amu inauda pidoini da pari mapanda thorai parina thorakpada mangolda thabak tawribi amubina seldu amuk namdana lobira inine parina ima aina amuk loina pidoini hayengwai amubina pidadi ko ichana pibase pikhreda parina ima sidi pari gari achoba thodok tuna thokhirami amubina masina amu yuthaga halaktoinine Nawbasu chak ising chathoaga thabak chatfam thokpa chatkirami ichanchu chaksangi thabak inkhang loisilaga hi suna phone chu melami ichanna as hi ka se amda photo lukhige aduga phone ka se nena tana metke da hai hi du sasat sudok lami aduga photo pa loirakpada FB da notification ama lakpagi mobile du yeng duna imung da changai ichanna aya mamit ka du lauthok tuna friend request thara iba aduda sangtrak yengduna leirai ichanna mangda mangra tanbaga chapman hine side phone baining bana ngauraga leiba kanda phone leibibadugi haraubadagi helene side aide friend request thara iba si atai kanagi sunate nongdai rembagi ne ichanna
ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯄꯣꯁ ꯊꯥꯒꯠꯄꯗ ꯇꯦꯛ ꯄꯪꯇꯧ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯥꯀꯣꯏꯅꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯑꯁꯤꯗꯤ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡꯒꯤ ꯇꯦꯛ ꯇꯧꯒꯅꯤ ꯂꯩꯁꯤꯅ ꯆꯦꯝꯆꯥ ꯏꯆꯟꯅ ꯍꯦ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯛꯎ ꯀꯔꯤ ꯑꯉꯥꯡꯅꯣ ꯉꯥꯏꯍꯥꯛꯇ ꯍꯔꯥꯎꯒꯦ ꯇꯧꯕꯁꯤꯗ ꯂꯩꯁꯤ ꯆꯪꯁꯤꯜꯂꯛꯑꯒ ꯏꯆꯟꯗ ꯉꯥꯊꯗꯨꯅ ꯐꯝꯃꯛꯏ ꯑꯗꯨꯒ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯦꯜꯂꯛꯏ ꯂꯩꯁꯤ ꯏꯆꯟꯒꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯄꯥꯔꯤꯒ ꯊꯣꯏꯍꯦꯟꯕꯒ ꯍꯣꯇꯦꯜ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯄꯥꯔꯤꯗꯤ ꯌꯨ ꯊꯛꯂꯤꯕ ꯑꯗꯨꯗ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯁꯨ ꯌꯨ ꯊꯛꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯣꯏꯁꯨ ꯌꯨ ꯊꯛꯅ ꯊꯛꯅ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯒꯨꯂꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯁꯤꯟꯈꯤꯔꯝꯃꯤ ꯒꯨꯂꯤ ꯆꯥꯔꯕꯗꯤ ꯏꯁꯤꯡ ꯊꯛꯅꯩ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯣꯏꯗꯤ ꯏꯁꯤꯡꯒꯤ ꯃꯍꯨꯠ ꯌꯨ ꯑꯣꯏꯅ ꯊꯛꯂꯝꯃꯤ ꯌꯥꯏꯐꯕꯅ ꯊꯣꯛꯑꯁꯦ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ ꯅꯣꯡꯗꯥꯏꯅ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯎꯏꯔꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯌꯥꯏꯐꯕꯅ ꯍꯧꯒꯠꯅꯔꯣꯏ ꯌꯥꯏꯐꯕꯅ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯥꯎꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯆꯤꯡꯈꯠꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯆꯠꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯄꯥꯔꯤꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯗꯤ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕꯅ ꯄꯥꯔꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯣ ꯄꯥꯔꯤ ꯃꯃꯤꯠ ꯀꯨꯞꯄꯛꯏ ꯑꯗꯨꯒ ꯄꯥꯔꯤꯅ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯃꯔꯤ ꯃꯉꯥꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁ꯭ꯋꯥꯏꯗ ꯐꯝꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣꯕ ꯄꯥꯔꯤꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯨ ꯌꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯆꯥꯕꯒꯨꯝꯕ ꯃꯥꯟꯕ ꯊꯣꯏꯍꯦꯟꯕꯅ ꯑꯁ ꯆꯥꯁꯅꯨ ꯀꯩꯅꯣꯅꯦ ꯅꯨꯄꯥꯅꯦ ꯅꯪ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯤꯁꯤꯗꯤ ꯄꯥꯔꯤꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯅ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝ ꯑꯩꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕꯅ ꯑꯁ ꯌꯥꯔꯦꯍꯦ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯒꯤꯕꯨ ꯉꯁꯥꯏꯗꯩ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯊꯥꯡꯒꯠꯇꯕ ꯃꯈꯩ ꯌꯦꯡꯉꯒ ꯂꯩꯅꯦ ꯇꯟꯕꯨ ꯇꯟꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯊꯣꯏꯍꯦꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯄꯥꯔꯤꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯂꯩꯖꯍꯧꯏ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯍꯥꯛꯅ ꯎꯈ꯭ꯔꯕꯒꯨꯝ ꯈꯟꯗꯨꯅ ꯂꯩꯈꯤ ꯄꯥꯔꯤꯒꯤ ꯀꯣꯛꯇ ꯂꯝꯍꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯥꯡꯒꯣꯜꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ ꯅꯣꯡꯗꯥꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯎꯗ ꯑꯃꯨꯛ ꯊꯝꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯅꯣꯡꯗꯥꯏꯅ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯂꯒ ꯄꯩꯁꯥ ꯄꯥꯏꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤꯕꯨ ꯑꯩ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯩ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯁꯤꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯄꯨꯡ ꯄꯥꯡ ꯁꯨꯕ ꯃꯆꯥꯅ ꯆꯥꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯤꯔꯛꯄ ꯃꯆꯥꯅꯤ ꯃꯤꯅ ꯑꯩꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯒꯅꯤ ꯃꯊꯟꯇ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯖꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗꯒꯤ ꯀꯨꯁꯨꯝꯒ ꯆꯟꯊꯣꯏꯒ ꯆꯪꯂꯛꯂꯝꯃꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯑꯃꯗꯤ ꯆꯟꯊꯣꯏꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯛꯏ ꯀꯨꯁꯨꯝ ꯆꯟꯊꯣꯏꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯛꯏ ꯀꯨꯁꯨꯝꯅ ꯍꯩꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯌꯨꯝꯁꯤꯗ ꯍꯟꯖꯜꯂꯛꯑꯝꯃꯤꯁꯤꯕꯣ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯕꯨꯂꯦꯠ ꯑꯁꯦ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯕꯣ ꯆꯟꯊꯣꯏꯁꯨ ꯅꯣꯛꯂꯒ ꯃꯇꯩꯗ ꯂꯪꯅꯔꯛꯏ ꯆꯟꯊꯣꯏꯅ ꯏꯇꯦ ꯅꯤꯅꯦꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯅꯣꯡꯗꯥꯏꯅ ꯍꯣ ꯂꯥꯏꯅ ꯃꯤ ꯆꯥꯕ ꯅꯨꯃꯤꯠꯅꯦ ꯁꯦꯅꯤꯡꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯏꯕ ꯃꯁꯦ ꯑꯩꯒꯤꯁꯨ ꯏꯌꯨꯝꯅꯦ ꯂꯩꯅꯤꯡꯉꯦ ꯀꯨꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯅꯤꯡ ꯑꯩꯒꯤ ꯏꯌꯨꯝꯅꯦ ꯑꯁꯦ ꯆꯟꯊꯣꯏꯒ ꯀꯨꯁꯨꯝꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯆꯔꯛꯏ ꯃꯃꯥꯒ ꯆꯟꯊꯣꯏꯒꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯎꯕꯤꯡ ꯁꯥꯎꯕꯤꯡ ꯍꯥꯏꯔꯛꯏ ꯅꯣꯡꯗꯥꯏꯅ ꯅꯣꯏ ꯑꯅꯤꯕꯨ ꯒꯥꯔꯤ ꯄꯨꯔꯒ ꯆꯠꯄ ꯀꯩꯗꯧꯒꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯣꯏ ꯑꯅꯤ ꯆꯟꯊꯣꯏꯅ ꯑꯩꯈꯣꯏꯗ ꯆꯠꯂꯨꯏꯅꯤ ꯀꯩꯅꯣ ꯏꯇꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤꯅꯦ ꯏꯆꯦ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯅꯣꯡꯗꯥꯏꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯁꯨ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯗꯧꯕ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯑꯩꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯕ
ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯅꯨꯡꯈꯜ ꯇꯥꯅ ꯎꯏꯗ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯟꯗꯛꯁꯨ ꯃꯃꯥꯗ ꯁꯥꯎꯕꯤꯡ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯗꯥꯏꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯇꯥꯅ ꯆꯠꯂꯨꯔꯤꯗꯨ ꯀꯩꯒꯤꯅꯣꯕ? ꯒꯥꯔꯤꯗ ꯐꯠ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯀꯦꯗꯦ, ꯑꯗꯨꯒ ꯅꯧꯄꯥ ꯅꯨꯄꯥ ꯃꯌꯥꯝꯗꯨꯁꯨ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯦꯅꯦ꯫ ꯀꯨꯁꯨꯝꯅ ꯅꯨꯡꯁꯤꯗ ꯏꯆꯥꯇꯅꯤ, ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯅꯃꯥꯀꯁꯨ ꯋꯥꯍꯟꯅꯤꯡꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯉꯥꯡꯖꯔꯤꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ ꯅꯪꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯕꯨꯂꯦꯠꯁꯦ ꯊꯧꯕ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯀꯅꯥꯅ ꯊꯧꯗꯣꯏꯕ? ꯑꯩꯁꯨ ꯍꯩꯇꯦ, ꯏꯃꯧꯁꯤꯁꯨ ꯂꯝꯁꯦ ꯁꯥꯡꯕꯅꯤꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯀꯝꯗꯧꯕ? ꯅꯣꯡꯗꯥꯏꯅ ꯑꯁ ꯑꯗꯨ ꯑꯣꯏꯁꯨ ꯏꯃꯥ ꯀꯩꯅꯣ, ꯅꯨꯡꯁꯥ ꯁꯥꯗꯅ ꯅꯨꯃꯤꯠ ꯇꯥꯔ ꯆꯠꯄ ꯌꯥꯏ, ꯑꯩ ꯍꯜꯂꯛꯄꯁꯨ ꯉꯥꯏꯔꯝꯕ ꯌꯥꯏꯅ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯉꯝꯅꯕ ꯈꯨꯝꯂꯛꯏꯕ ꯑꯁꯤꯗ ꯀꯨꯁꯨꯝ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯥꯏꯗꯨꯅ ꯍꯨꯠ ꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯅ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯅꯔꯛꯑꯕꯣꯕ? ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ, ꯃꯃꯥ ꯑꯩꯅ ꯈꯪꯗꯧꯅꯦ꯫ ꯅꯣꯡꯗꯥꯏꯅ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯅꯤꯀꯣ, ꯌꯨꯝꯗ ꯂꯩꯔꯦ ꯉꯥꯡꯉꯤ, ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯂꯦ ꯉꯥꯡꯉꯤ, ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦ, ꯀꯣꯛ ꯍꯦꯛ ꯁꯤꯗꯣꯛꯈꯤꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯤꯕ ꯄꯜꯂꯛꯄ ꯑꯁꯤꯗ ꯀꯨꯁꯨꯝꯅ ꯃꯆꯥꯒꯤ ꯌꯥꯡꯂꯦꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯏ꯫ ꯀꯨꯁꯨꯝꯅ ꯍꯩ ꯅꯪ ꯆꯩ ꯅꯤꯔꯛꯀꯅꯨ꯫ ꯅꯣꯡꯗꯥꯏꯅ ꯏꯃꯥ ꯆꯩ ꯅꯤꯕ ꯅꯠꯇꯦꯕ, ꯑꯁ ꯀꯩꯅꯣꯅꯦ, ꯃꯇꯨꯡ ꯍꯥꯏꯖꯔꯣꯏꯕ꯫ ꯀꯨꯁꯨꯝꯅ ꯃꯇꯨꯡꯗ ꯁꯤꯕ ꯅꯥꯕ ꯍꯦꯛ ꯄꯜꯂꯛꯑꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯣꯡꯗꯥꯏꯅ ꯍꯣꯏꯕ ꯏꯃꯥ꯫ ꯀꯨꯁꯨꯝꯅ ꯍꯣꯏꯁꯦ, ꯑꯗꯨꯏꯗꯤ ꯏꯃꯥ ꯏꯆꯥ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯁꯦ, ꯏꯆꯥꯗꯧꯅ ꯏꯃꯥꯁꯨ ꯁꯤꯔꯁꯨ ꯄꯦꯟꯖꯔꯒꯦ꯫ ꯅꯣꯡꯗꯥꯏꯅ ꯈꯣꯏ ꯏꯃꯥꯁꯤꯃ꯫ ꯀꯨꯁꯨꯝꯅ ꯈꯣꯏ ꯏꯃꯥꯁꯤꯃ ꯀꯩꯗꯧꯔꯕ ꯍꯥ, ꯈꯣꯏ ꯏꯃꯥꯁꯤꯃ ꯀꯩꯗꯧꯔꯒꯦꯕ? ꯅꯣꯡꯗꯥꯏꯅ ꯊꯣꯏ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯆꯟꯊꯣꯏꯁꯨ ꯄꯟꯊꯗꯅ ꯈꯨꯝꯂꯛꯏ꯫ ꯆꯟꯊꯣꯏꯅ ꯏꯇꯦ꯫ ꯅꯣꯡꯗꯥꯏꯅ ꯊꯣꯏ, ꯅꯣꯏ ꯅꯅꯦ ꯑꯀꯦꯕꯤꯁꯦ ꯅꯥꯇꯩꯗ ꯑꯃꯨꯛ ꯀꯦꯁꯤꯜꯂꯛꯏ, ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯀꯦꯕꯗꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯦ꯫ ꯆꯟꯊꯣꯏꯅ ꯏꯇꯩꯁꯦ ꯈꯪꯉꯦ ꯌꯥꯝꯅ꯫ ꯀꯨꯁꯨꯝꯁꯨ ꯅꯣꯛꯆꯔꯛꯏ꯫ ꯅꯣꯡꯗꯥꯏꯅ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯀꯔꯤꯅꯣ, ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯧꯔꯤꯒꯦ, ꯅꯥꯇꯩꯁꯦ ꯄꯥꯞ ꯄꯨꯕ ꯇꯥꯔꯦ, ꯑꯗꯨꯅ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯑꯣ, ꯉꯟꯇꯥꯅ ꯆꯥꯊꯣꯛꯑꯒ ꯉꯟꯇꯥꯅ ꯇꯨꯝꯊꯣꯛꯀꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯒ ꯆꯟꯊꯣꯏꯒꯁꯨ ꯅꯣꯛꯆꯍꯧꯏ꯫ ꯀꯨꯁꯨꯝꯅ ꯍꯩ ꯅꯥꯇꯩꯁꯤ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯆꯟꯊꯣꯏꯅ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯗꯧꯅ ꯇꯧꯋꯦ ꯑꯁꯦ꯫ ꯀꯨꯁꯨꯝꯁꯨ ꯅꯣꯛꯆꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯂꯕ ꯃꯇꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯐꯤꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜ ꯄꯨꯊꯣꯔꯛꯑꯒ ꯂꯣꯛ ꯍꯥꯡꯗꯣꯛꯇꯨꯅ FBꯗ ꯐꯠ ꯆꯪꯉꯛꯏ꯫ ꯏꯆꯟꯒꯤ FB ꯑꯦꯀꯥꯎꯟꯠ ꯆꯪꯗꯨꯅ ꯄ꯭ꯔꯣꯐꯥꯏꯜ ꯊꯝꯂꯤꯕ ꯏꯆꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯗꯥꯏꯅ ꯑꯉꯥꯎꯕꯤ꯫ ꯆꯟꯊꯣꯏꯅ ꯀꯅꯥꯕꯨꯅꯣ ꯏꯇꯦ? ꯅꯣꯡꯗꯥꯏꯅ ꯍꯣꯏ ꯅꯪꯅ ꯀꯗꯣꯝꯗꯒꯤ? ꯐꯣꯟꯗꯨ ꯐꯠ ꯂꯣꯠꯁꯤꯟꯗꯨꯅ ꯆꯟꯊꯣꯏꯗ ꯌꯦꯡꯉꯛꯏ꯫ ꯆꯟꯊꯣꯏꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯏ꯫ ꯆꯟꯊꯣꯏꯅ ꯀꯔꯤꯅꯣ ꯂꯣꯠꯂꯣꯏꯗꯨꯕ ꯏꯇꯦ? ꯀꯅꯥꯅꯣ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯏꯇꯦ? ꯅꯣꯡꯗꯥꯏꯅ ꯍꯩ ꯀꯩꯝꯇ ꯂꯣꯠꯇꯦ ꯀꯔꯤꯅꯣ, ꯀꯥꯏꯗꯒꯤ ꯑꯉꯥꯎꯕ ꯍꯥꯏꯕꯅꯤꯗ, ꯅꯅꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯒꯅꯨ꯫ ꯆꯟꯊꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯇꯥꯈꯤꯒꯨꯝ ꯇꯧꯏꯗ꯫ ꯅꯣꯡꯗꯥꯏꯅ ꯀꯥꯟ ꯆꯥꯗꯅ ꯈꯤꯠ ꯅꯅꯥ ꯁꯤꯡꯒꯠꯂꯛꯑꯅꯨ, ꯆꯠꯂꯣ ꯅꯪꯅ ꯇꯧꯗꯧ ꯅꯊꯧ ꯇꯧꯔꯨꯆꯣ꯫ ꯆꯟꯊꯣꯏꯅ ꯆꯟꯊꯣꯏ ꯊꯣꯛꯈꯤꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯟꯊꯣꯏꯗꯨ ꯆꯠꯈ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯕꯥꯏꯜ ꯁꯠꯇꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯣꯛ ꯍꯥꯡꯗꯣꯛꯇꯨꯅ ꯏꯆꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯌꯦꯡꯖꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯔꯛꯏ꯫ ꯏꯆꯟ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯃꯄꯥꯗ ꯏꯆꯟꯅ ꯃꯍꯥꯛꯄꯨ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯌꯦꯡꯍꯧꯕ ꯑꯗꯨ ꯃꯍꯥꯛꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗ ꯎꯈꯤꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯅ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯌꯦꯡꯖꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯒꯥꯔꯤ ꯊꯧꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯣꯕꯥꯏꯜꯗꯨ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯎꯞꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯤꯞꯂꯛꯂꯝꯃꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯏꯆꯟꯒꯤ ꯁꯛꯐꯝ ꯆꯣꯡꯊꯣꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯛꯏ꯫ ꯅꯣꯡꯗꯥꯏꯅ ꯉꯥꯎꯗꯤ ꯉꯥꯎꯏꯀꯣ ꯅꯪꯁꯦ꯫
ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯥꯛ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯆꯟꯒꯤ FB ꯄꯣꯁ ꯊꯥꯒꯠꯄꯁꯤꯡꯗꯨ ꯊꯑꯣꯏꯅ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯌꯥꯝꯕꯅ ꯅꯣꯛꯅꯤꯡꯕ ꯄꯣꯁ ꯉꯥꯛꯇ ꯊꯥꯒꯠꯄꯅꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯆꯤꯟ ꯎꯝꯁꯤꯟꯕ ꯀꯥꯎꯖꯔꯝꯃꯤ, ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯌꯥꯜꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤ꯫ ꯃꯤ ꯂꯠꯄ ꯇꯥꯂꯛ ꯑꯣꯏꯕꯅ ꯃꯣꯕꯥꯏꯜ ꯃꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯏꯆꯟꯅ "ꯇꯥꯃꯣ ꯇꯌꯥꯜ", ꯇꯌꯥꯜꯅ "ꯀꯅꯥꯅꯣ?" ꯃꯣꯕꯥꯏꯜ ꯃꯦꯠꯅ ꯏꯆꯟꯅ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯂꯛꯏ, ꯍꯟꯅ ꯌꯦꯡꯂꯛꯇꯕꯤ꯫ ꯏꯆꯟꯅ ꯑꯃꯨꯛꯁꯨ "ꯇꯥꯃꯣ ꯇꯌꯥꯜ", ꯇꯌꯥꯜꯅ "ꯑꯣ ꯀꯔꯤꯅꯣ? ꯅꯪꯅ ꯂꯩꯗꯧꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯣ, ꯑꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ." ꯏꯆꯟ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯂꯝꯃꯤ, ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯅ "ꯑꯩ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯀꯩ ꯂꯩꯅꯤꯡꯗꯧꯔꯤꯒꯦ?" ꯇꯌꯥꯜꯅ "ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩ ꯁꯪꯗꯦ, ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ? ꯁꯠ ꯍꯥꯏꯔꯣ." ꯏꯆꯟꯅ "ꯍꯦ ꯇꯌꯥꯜ ꯍꯥꯏꯕ ꯀꯥꯊꯤꯃꯨ, ꯁꯛꯇꯥꯊꯤ!" ꯍꯟꯗꯛꯀꯤ ꯈꯣꯟꯗꯥ ꯑꯁꯤꯗꯗꯤ ꯇꯌꯥꯜꯁꯨ ꯃꯣꯕꯥꯏꯜ ꯃꯦꯠꯂꯝꯕꯗꯒꯤ ꯍꯪꯒꯠꯇꯨꯅ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯆꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯍꯪꯉꯛꯏ꯫ ꯇꯌꯥꯜꯅ "ꯑꯦ, ꯅꯪ ꯑꯣꯏꯔꯦ? ꯑꯩꯅ ꯈꯜꯂꯦꯕ ꯋꯥꯉꯥꯡꯁꯦ ꯅꯪ ꯃꯥꯜꯂꯦꯅ." ꯏꯆꯟꯅ "ꯑꯩ ꯃꯥꯜꯂꯦ ꯈꯪꯉꯗꯤ ꯅꯃꯤꯠꯇꯨ ꯀꯣꯛ ꯌꯦꯡꯉꯛꯄ ꯀꯩꯗꯧꯒꯦ? ꯃꯣꯕꯥꯏꯜꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥ?" ꯇꯌꯥꯜ ꯃꯣꯕꯥꯏꯜ ꯃꯦꯠꯂꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯏꯆꯟꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯖꯔꯛꯏ꯫ ꯇꯌꯥꯜꯅ "ꯀꯩꯕꯣ?" ꯏꯆꯟꯅ "ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯕꯣ? ꯀꯩꯕꯨ ꯀꯥꯏꯅ ꯌꯥꯝ ꯂꯟꯖꯗꯕꯒ ꯁꯥꯗꯅ." ꯇꯌꯥꯜ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯇꯞꯂꯞꯅ ꯇꯌꯥꯜꯅ "ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣꯕ?" ꯏꯆꯟꯅ "ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯁꯨꯡꯈꯪ ꯈꯪꯗꯦ?" ꯇꯌꯥꯜꯅ "ꯈꯪꯂꯒꯕꯨ ꯑꯩ ꯍꯪꯈꯤꯗ꯭ꯔꯣꯕ?" ꯏꯆꯟꯅ "ꯆꯍꯤ ꯀꯌꯥꯃꯨꯛ ꯄꯥꯈꯪ ꯑꯣꯏꯕꯤꯒꯦ ꯈꯟꯕꯤꯔꯤꯒꯦ?" ꯇꯌꯥꯜꯅ "ꯀꯔꯤ ꯍꯥꯏꯕ?" ꯏꯆꯟꯅ "ꯇꯧꯁꯤꯟꯅꯕ ꯈꯪꯁꯤꯟꯅꯗꯕꯅ ꯀꯥꯟꯅꯔꯣꯏ, ꯁꯠ ꯁꯠ ꯍꯥꯏꯔꯣ, ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯒꯦ ꯈꯟꯕꯤꯔꯤꯒꯦ?" ꯇꯌꯥꯜꯗꯤ ꯏꯆꯟꯅ ꯇꯧꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯃꯥꯡ ꯃꯥꯡꯂꯕꯅꯤ꯫ ꯇꯌꯥꯜꯅ "ꯀꯔꯤꯅꯣꯃꯦ ꯏꯆꯟ ꯅꯪꯕꯣ?" ꯏꯆꯟ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤꯕꯅꯤ꯫ ꯏꯆꯟꯅ "ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯗꯨ ꯐꯥꯒꯤꯒ ꯇꯥꯍꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒꯤꯁꯦ." ꯇꯌꯥꯜꯅ "ꯍꯥ?" ꯇꯌꯥꯜ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯏꯆꯟꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯌꯥꯜꯒꯤ ꯃꯃꯤꯠꯇ ꯊꯤꯟꯒꯗꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫